Thatara pharaklaba Irang asina maram oiraga meeyamna awaba kaya Mayoknaringei Cheiraksida houjik amuk chanaba Cheng Amadi Thaknaba Ising Phangdabagi Awaba Mayoknari Oiriba phivam asida Chief Minister Ninthoujam Biren state asida tangdu leitaba hanjillakle hairiba ase angakpa haina hannagi Minister Ninthoujam Biren na phongdokhre wafam ase ngarang lamfel part leiba mahaki official residence ta pangthokpa paugi mifam amada mahakna phongdokhibane paugi mifam aduda mahakna makata na hai Chief Minister Ninthoujam Biren na luchingba lengak asina houjik lamdam asida thokliba Irang asige warushin ngasi fawba puthokpa ngamdana leiri Thatara pharaklaba Irang asina meeyamda asuki matik awaba Mayoknaringei Cheiraksida houjik chanabagi cheng phongdre lengakna meeyamda lemna phanghalamba cheng houjik yen khidre leige hairabasu phangdaba karigumba phangba tarabasu marketa lupa lising anige mathakta phangba asina meeyam karamna hingani masida natana nongwada changba hawai tilhau chanam yauna chana thaknaba potlam singi mamal asuki matik wangkhre asigumba meeyambu asuki matik wahan balengak ase angakpa amani chingkong chingyada leiriba sing ngak senaba state forcing masing yamna thambiyu haina mahakna makhata khi Manipur se waman gre aikoi lebak sasan leiriba tarabati miyam gi oiba sasan ama wensi miyam gi damak thabuk tausi aman hailak wangkhalak liba essential commodities ki aman haidan biro wahan bigenu chengi napsa gi cheng phajan pithok biro akoi ware arei bakamu khardi ngani hemba yai lariba ayona wangaba thakti mathasi gi stage dadi akoi tingbangam bagi changdo warak puna maram moidna matamamdadi sana lepak Manipur hairambado lupa lepak Manipur hairambado hauti akangba lepak kangleipak tigi kangla lepak haibado oirani adu miyamsi awabagi thakto han wangambadagi akoise ada hantakre aduna competition ngamaroi IS IPS parikha thabu satrasing thoraroi yam warani aduna akoi punamakse matam chana koi makhong sombi hogi matam oire